CPI na sahi sama surupagi thorong pangthokhrei rajniti sumna tawdrabadi afaba lenga oihanba ngamloi emnara Communist Party of India CPI linkhatkibagi sahi sama surapaga mari leinana sahi ama sumna satharakpa palan thoram ngasilo singkhre CPI Manipur State Council na sinduna Rupa Mahal Tengta leiba Irabot Bhawana pangthokiba thoram maduda CPI gi State Control Commission gi Chairman Comrade Moirangtem Nara CPI Manipur State Council gi Secretary Comrade Athokum Navasandra yauna party asigi maru ebe thomi kya saru yakhi thauram gi manung sanna lamyan be hizam irabot ki mitam amadi party asigi laikhidraba athoba kya gi baphamda laisukatuna red shield piduna ikai kamna botki thauram madura saru yakhiba CPI State Control Commission gi Chairman M Naran hai Social Justice yauduna santi purakpa ngamroi amadi rajniti sumna tawdrabadi afaba lenga ama ohenba ngamroi BJP lenga ki makhad leiba asida pendaba ningba thungdaba kya gi mathakta dharma da yumpham oiba communal gi wakhalon kya sandoktuna thoningdaba thawdok kya thokliba sida mina mibu otpigi satna pathap amadi manadaba khunai ohelakpa yabana singba khudong thiba kaya bu nainaduna satliba CPI bu mapangal kangkat hanba mathau tarekhi mana makhatana hai party asina sahi chama sumna leiba asigi damaka thoktuna lakhraba matung leiba asigi hauji oriba political gi phibam asi yamna luba phibam amada leiri BJP lenga ki makhad leiba asida pendaba ningba thungdaba kya gi mathakta dharma da yumpham oiba communal gi wakhalon kya na thooningdaba thawdo kya thukliba sida mina mibu otpigi satna pathap amadi manadaba khunai amigi oirakpa yaba khudong thiba kaya bu nainaduna satliba party asibu miyam punna sakotminaduna Socialist oiba khunai amu henmanatana miyamna pamliba afaba maikai gi ahongbadu purapa ngamrekhi masidunatana mina mibu otpa khunai gi satna pathabas mutpe yai laibakta tainagadaba nati sahi lising kya gi leiriba puwari sing kupni yengba mathoktai miyoiba marakta leiriba manadaba thong kya asina manadaba khunai amu heli lol dharma kusu gi khetnaba leirabasu karamna nungsi chanana hingminagani haibasi philosophy amani mana apamba tawna tangdu leitana purakpa yaro heba wafam singju thamki CPI Manipur gi hanagi State Secretary L Sutin Kumar na hai CPI ni India da leiriba kanglu phurup singi marakta manaba khunai ama sagana ba hona duna lakli lawi sinmi sing amadi lairaba miyam gi damak party asina lebli adubu BJP na masi gi mayuk thabak tawri heba wafam thamladuna CPI gi phajaraba principal asina maram oiraga party asi ngasi phawba mutnaidana leiri haiki puyada phumduna leiriba lauksingi pukai sing nainaba matam oire ningthemsa sanayema puyada phumduna thamliba lauksingi pukai sing haurakliba mirol na nainaba gi matam oire haina social activist ningthemsa sanayema na phungdokre oripok ningthau khongjam laikai de leiba laikhidraba pandit N Khelchandra Padamisri gi yumda ngasi pangthokhiba lamda masigi senglaba scripture ama oiriba puya gi lyric samago humfuguni thu yawbu puya haina mingthonba lyric ama phongmagi thoramda ningthemsa sanayema na mathaki wapam asi phungdu loduna makna hai sai kun changna kana hotnaduna miyamna pabiya ba khangbiya ba mong ngasi asobo puya gi lyric ama phongakpa ngambasi apenna pui ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯁꯤꯡꯉꯨ ꯃꯩꯁꯧ ꯀꯌꯥꯅ ꯏꯗꯨꯅ ꯊꯝꯂꯝꯕ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯃꯌꯥꯝ ꯑꯁꯤ ꯑꯏꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯗꯣꯝ ꯄꯣꯝꯖꯕ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯈꯤꯕꯅꯤ ꯉꯁꯤ ꯄꯨꯌꯥꯒꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯛꯄ ꯑꯁꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕꯣꯜꯂꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯒ ꯋꯥꯈꯜ ꯇꯤꯟꯅꯗꯕ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯉꯁꯤ ꯄꯨꯌꯥ ꯑꯁꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯂꯥꯈꯠꯇꯨꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯉꯝꯕ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯝꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯃꯔꯨ ꯑꯣꯏꯅ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯄꯨꯌꯥꯗ ꯏꯔꯝꯂꯤꯕ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯂꯟꯒꯦ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯂꯝꯅꯤꯁ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯣꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯗ ꯍꯤꯁꯇꯣꯔꯤꯌꯟꯁ ꯅꯤꯡꯊꯧꯈꯣꯡꯖꯝ ꯗꯦꯕꯦꯟꯗ꯭ꯔ ꯑꯃꯗꯤ ꯑꯥꯔꯀꯥꯏꯚꯤꯁ ꯀꯥꯡꯖꯝ ꯕꯤꯗꯨꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯁꯦꯔꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯁꯦꯟꯐꯝ ꯁꯨꯅ ꯄꯤꯊꯣꯛꯄꯤꯌꯨ ꯈꯨꯟꯖꯥꯁꯤꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯁꯦꯔꯧꯒꯤ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡ ꯁꯥꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯕ ꯉꯝꯅꯕ ꯂꯩꯉꯥꯛꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯁꯨꯅ ꯄꯤꯊꯣꯛꯄꯤꯌꯨ
Sherauda leiriba lengaki school sing loisang sing security matik sana thambiyu haina Sheraugi khunjasina phungdorakli. Sheraugi khunjasina phungdorakpada kumja English singaniga kunga humdoidigi haurakliba irang asigi manungsana sahi adumaki May amadi June thada Kuki khutlai paiba singna attack torakpaga loinana mitegi yum kya mai thaki masina maram oiraga khul asigi mitei sing ayamba lanjenarurabu sahi adugi September thada masa masagi khulda hanjilaktuna lainarakibani adubu sahi ani hela phaw nauna sakhiba yum ayamagi sanpam lengana suna pibidre masina maram oiduna Sherauda sanglaba mitei khunja kya ngasisu pakhan khanduna yamna wana leli irang asigi mamangda Sheraugi khunja ayamba torelda kumduna laingoi pekpa madi singdagi singchanduna senda lambi oiramba du hojikti yadrabanina senthok lambi leinadre amaromda relief camp da leiramba khul asigi mahiru ayam khunda halakli adubu sel leitabana maram oiraga private school da thaba sungam loidari masigi mathakta laingaki school sing mai thadok lamba amadi oja watpana maram oiraga school gi asigi mahiru singi mahi masing tambada asobo problem ama lakpa hore maram masina laingaki maikai digi makoigi lainaba hel laingaki loisang school gi awatpa singasi yengsinbaga loinana security matik chana thambiduna miyamna thingnariba awaba singasi konaba hotnabiyo haina khunja sina laingaki pukning singsilakli accident na miyo ema laikhidre accident na miyo ema laikhidre marina aso apa nangkre hari pausin hai ngasi Tengnopal district ki manung sina leiba masi police station konba laising khuman haina khangnaba maring khulamada gari accident thokpada miyo ema laikhidre miyo marina aso apa nangkre hairiba lebaktiba thaudo odu laikhidraba mari aso apa nanglaba miyo singadu Imphal East ki manung sina leiba Pukhau Tirapur digi ngaktani hari ngasigi lebak thiba accident adu Kaksing district ki Bejoipur power house yoramdai mapagi oirom thangba site ki singlom da kakhatlaga leiba laising khuman hariba mari khuladu thokibane hari laikhidraba mi edu Imphal East ki Pukhau Tirapur digi soibam nganthoi seikungam matu apokpa soibam rajini solaba mi mari eduna Pukhau Tirapur digi Naurem Anil sei ohum sandam nauksa sei kuntraga mari thoksum ratan sei nifu amadi posangbam romen yari solaba sing hauji hauji Kaksing gi Jiban hospital pukhatuna laikatnaraba matung discharge tawkhre hari state asida lairiba recognized tribes sing asengba maming khangdoknaba state levels scheduled tribe scrutiny committee am atuba matamda sembiyu haina thadau NP Manipur na governor madi chief secretary da memorandum piduna Pishunduna Wakatkri. Tentakpa maruiba point khara palibadi haukiba English singaniga ahumdagi hauna invalid SD certificate thabak changkhiba sarkargi employee sing khangdu hairiba invalid certificate sipairaga thabak tawramliba miyoi sing adu tat mahaki service dagi termination tawbaga loinana matik saba action lakhutkadabani haibaga loinana hairiba sing asi issue tawriba authority sing amasung recruiting department singi makhoigi section daba sing asi mathakdasu investigation cha thagadabani